Lakhipur Online Putoksaba November ki tang tarani thoi Yumsakation Numit ki Khomjinba Pao tabirase Ahanbada Maroi Pao Haukiba chahi ki November ki taramathoida miyoi nipan tamthina hat ki bathodogadubu ningsingduna jiribamda maira katkhre Dima Hasau Jilabo ani thokna khaidokna ba demand tawraduna haflongda akanba wakat mifam chathakre Delhi ki Red Fort manakta ningthaukaban numita pokhaibe ki thodogadu NIA da sinakre Nifuma thoisuba All India RPF Badminton Championship da North East Frontier Relay ki teamna takama nipan laurakre amasung Kang tournament ta ngasi All Singirbon Kang Association A ga Yaol Club Jiribam A team ga sanargani Hauzik mapungoi papau tabirase Lisingani ga kunumdoigi megi tang ahumdagi Manipur da thokiba Kanglup ki irang na maram oiraga Lisingani ga kunmari gi November gi tang taramathoida angang ahum yauna miyoi taruk amadi miyoi anina mei thaduna hatkiba numida sibu ningsingba oina ngarang numidang wairam gi pung taruk taba matamda jiriba miyamna thongan khudingda maira kannakre loinana Jiri Development Organization JDO na sinduna ningsing khulda laikhidaba singi mongphamda maira katuna ningsing thoram pangthokre jiribam gi mayol oiriba Irabot Complex tasu maira katuna ningsing thoram asi pangthokhi Ngarang Lebak Pokpa Numita Sapor Moina High School da Manipuri Sahitya Parisar Assam Lakhipur District Committee ki President Leisungmam Robindra amasung Parisar ki Lakhipur Branch ki President Laisram Nandakumar amasung School asigi SMDC ki President oiriba Ingudam Tarun Kumar yauna School ki tamna lairik Chamarom Parisar Lakhipur District Committee na School asida khusinakre tamna lairik singasi SCRT Guwahati dagi purakpada Manipuri Sahitya Parisar Assam Central Committee na achauba thodang lobikhi haire Infinity Knowledge Center na tongan ba exam gidamak semsariba singi nungairaba paw ama puduna laksari maruina ADRE Assam Police SSC Sub Inspector amasung SSC GD Constable na chingba sarkar gi thabak singi anauba batch ki damak lakliba November gi tang 13 tagi class hauragani Quantitative Aptitude amasung General Intelligence section gi oina Sir Tennyson Arambamna tambi takpigani aduga General Awareness amasung English section gi oina Sir Arambam Gyanandrana takpi tambigani Center asina mamang thabadasu maipakna mahiroi kaya puthokrabani khudong saba silobinaba akupa marol ki damak Infinity Knowledge Center gi mobile number 7002 554 061 number asida paw phone biu ASU Central Committee gi mipamama ngarang Hotel Prague Continental Guwahati da phamduna tongan bahiram kaya da khanane nakre miphamna ASU Kasar District ki Annual Conference lakliba December gi kunmari da Kasar Lakhipur da pangthokpa haina lepnakre thoromasi da ASU Central Committee ki General Secretary Somiron Phukona luchingba mihut kangbu ama Kasar ASU gi Annual Conference asida saruk yagadawri Dima Hasau Jila gi headquarter oiriba Haflong dangarang Lebak Pokpa Numita Mafam asigi tribal community kayamarom gi mihut oiriba Indigenous Peoples Forum IPF ki miyoi singna Dima Hasau Jila asibu tonganba administrative unit ani khaidokna naba demand tawraduna wakat mipamama chathakre makhoi ngarang Deputy Commissioner gi office mamangda play card sing paiduna akan makholau lauki IPF na matam kaya gi mamangda gi jila asibu Tonganba Autonomous Council ani sengbanana ba demand tawduna lakhi lisingani ga kunumdoi gi October thada IPF ki miyut singna Mukhyamantri Himanta Biswa Sarma ga unekhi amasung mahakna makhoida lisingani ga kuntaruk ki Assam Assembly mikal gi mamangda khaidokpa gi wafam asi leingakna khanagani haina thajaba pirakrabani haire November tha asigi manungda makhoi gi demand sing asigi pakhum phangrabadi chingi jila pumbada economic blockade amasung banna chingba akanba khongjang sing chathagani haire wakat mifam adugi loiselakpada IPF na makhoi gi demand adubu amukhana ningsingduna District Commissioner gi mafamda nauna memorandum amasu kusina ki haire
Delhi gi Red Fort manakta ningthauka benumita aki tujungningai oraba pokhaibe gi thodogadu thijinbagi thodang kendra gi thijinbagi sangstha NIA da sinakre pokhaibe gi thodogadu da jenabasing ahak pacherak pigani haina Pradhan Mantri Narendra Modi na ngarang akanba wafam thamkre Bhutan gi konung Thimpu da ngarang thauramama da wangang bada Pradhan Mantri na wafam asi phongdokibane kendra gi ngaksel Mantri Rajnath Singh na Delhi gi pokhaibe gi thodogasi da jenabasing ain gi mangda soidanama ki puthokani amasung makhoibu akanba cherak pigani haikre panba yai ningthauka banumit ki nimidang da Delhi gi Red Fort manakta thokiba bom pokhaibe gi thodokatu da siba mi gi masing 13 sukre kunmari hena asoka panangkre nakal amarom da pokhaibe gi thodokasi da social media da ain kaiba comment piru bagi damak Silchar Rongpur dagi thabak tagi potharaba headmaster ama phajinkre masigi matang da Kasar gi additional SP Rajat Kumar Pal ngarang paumi sing da hai potharaba ojamako kasina Delhi gi pokhaibe gi thodokasi da rajniti gi machu sangna bahona bagi damak mahakpu phajinduna bhang pahong chathari haikhe marakasi da Kasar jila pumbada high alert lauthokre haina additional SP Sri Pal na phongdokhe Gujarat ki Badodara da leiba Wagodia Sports Complex da November gi 3 tagina 12 phawba chathakiba Nipumathoi suba All India RPF Badminton Championship da North East Frontier Railway NFR gi team na takama nipan lorakre Silchar RPF ki Inspector T Santi Kumar Singh na luching ki batim asina Women's Singles Women's Doubles amasung Mixed Doubles da sanagi takaman ahum Open Men's Singles amasung 45 plus men's doubles da lupagi takaman ani aduga mixed doubles 50 plus men's doubles amasung 55 plus men's singles da senjing ki takaman ahum galoina na punna takaman nipan lorokhe All Singirbon Kang Association na sinduna Singirbon Mayai Lekai gi tin mandop ground da sathariba ani suba Arambam Khomdon Memorial Mixed Kang Tournament lisingani ka kunmanga gi ngarang tarik ni chenba nimita All Singirbon Kang Association Aska di Kasaramadi Zawal Club Jiribam bi ani ki marakta sana ki match aduda Yawal Club bi Jiribam na Panjal tara da mai pakre match adu asangbam ibungo amadi Thenguzam Bijoyna judge aduga Laukham Raskishor na scorer oibiki tournament asigi ngasigi match da All Singirbon Kang Association Aska A ga Yawal Club Jiribam A team ga sanargani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maru oiba paw amukhanna haukiba chahi gi November gi 13 da miyoi nipan tamthina hatki bathodogadu buning singduna Jiribam da maira katkhre Dima Hasau jila bo ani thokna khaidokna ba demand tawraduna haflong da akanba wakat mifam chathakre Delhi gi Red Fort manakta ningthauka banumita pokhaibe ki thodogadu NIA da sinakre Nipumathoi suba All India RPF Badminton Championship da North East Frontier Railway ki team na takama nipan laurakre amasung Kang tournament ta ngasi All Singirbon Kang Association A ga Yawal Club Jiribam A team ga sanargani Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare